प्रजा म्याम की सेवा मपुंग फाना तौ ngamde haidana resign tawrido tawbai tawwa MLA dagi su resign tawbibudi kari kai म्याम की मफमदा करीगुम्बा खरदंग शेयर तौजगे मतम सु कुइरे फेसबुक तगा सुमाइना थागतबा इलेक्शन हेक लोइगिबदगी काहौदबदगी कोइगी अवाना म्याम नल्लिंगाइ हाइतारे ngara na handagi sum koigi MLA kharana magi koigi piriba posting dudagi resign tawbagi pause sumujabani madaina haijaningi di magi piriba sign tawriba duty dudagi koigi resign tawriba maramsi magi tongan ba maram budi haibiri hoi madusu lali haidna di ko lojadi sumamba yai ado akhoi hangjaningi di ai sana khangjaningi bidi hariba akhoi gi posida thabak phajana responsible naina pangthok pangamde haidra resign tawe haire paisa nuksa gi akhoi government dagi lakham thokpa bihom thokpa su phajana pibirakte haiba su dum banbi su tari yamna bol oi step amma ne na di lojai yamna gi thana leiba step amma ni haidana di lojai तौबदबो ngasi miyamna thagatlaga MLA ama oiba phangaba adugumba yamna awangba thakki koigi miyamgi mihut ama oiraba amana isagi post gi resign tawbodo thabak phajana pangthonde haidana praja miyamgi seba mapung phana tawba ngamde haidana resign tawrido tawbai tawwa MLA dagi su resign tawbibudi kari kai maramdi MLA amoy na di thabo pangthok ngamdre hairaga MLA di kari yoiningi geba miyamna thagatliba miyamna khallaga adugumba wangba thakta khallaba matungda wakhan masa apikpa khanbadi khalaningde maramdi leader ni laibak sigi leader amani minister oibiram basu yawbiri rajniti asidi ahong mangaktani amuk oini amuk oiroi mathang amu ere pasu yai madai du da ekhoina ngasigi isagi leijari ba sarkar asida some financial issue kharagi or personal issue kharagi makta sumaina public ki domain da leriba public ta thoglaga ekhoina resign tawjare ga ina haibase yamna pikpa wakhal lo ne lojai tawge ga tawbiba MLA ba toksari ene resign tawbiro a big appreciation nama ekhoi pisage hey miyam gi makta thabak phajana pangthok ngamdabagi ai resign tawre ga do yam phajaba ai tare adu dinataba ai post gi resign tawre ai financially issue lai crisis lai ba personal crisis lai ba leader amoi taraga di adu di bear to view khangbiu ohong ma chaw dum lakpa ngaktani bot ka bagi nungai ba phaubi di ba akhoi di khangnabani bot ka raga nungai ba haido vote lepaga kahaudo ba akhoi da hangbiu kyam wagi nungai take haibase adu khaktang oijaradi haidana MLA khaktang oijaradi haidana ne akhoi gi leijaba pumba thada dana matam mangdana paisa yam ma thada dana akhoi hona griba mayam do adu oira kanda ngasi miyam gi makta khangada ba malai bag mani pusi awana saru kyamina ga ta matamda akhoi chief minister gi advisory oina akhoi design tawjare adigi akhoi chairman oiba toksare gaina haibudu madu apikpo wakhalo ne lojai mase ai gi moni manipur gi praja yami magi wakhalo loi tonga longoni adubu sengna hairabada resign tawge hairadi MLA oina resign tawbiu nupa thokpiu natadana lobby tawbiba natraga khudong chaba ngaibibo oiragadi masidi matam sadi maramdi hojusik manipur gi oina yengbo matamda chief minister oibiriba gi pabung biren honorable CM aduki matik ai mabu thagachani mana toriba thabak se sengna hojik tagi step back tawba taragadi akoi amukasu chakhat pada koi am thengani maramdi ngasi public ki makta praja miyam ki makta angam thak to khona jariba koi honorable CMC sengna koi khajitang di magi thabak se koi thagatpham thokra na khale mana tawjariba ngasi war on drug oigera natra corruption ki against oigera natra development work ti yengbiu infrastructure di yengbiu loina makta sengna ma aduki matik ai thok phajana tawene lawi phana ai sawani magi khara paung birenda khara kanagum khara na nungai taba adagi
ngang basak pa mayam do adu matam gini adu dia morom da koi ne loina mak neglectable ne hetare aduna hojik laidiba honorable CMC sindoke natraga magi against the tabak toge khan pataraga dia pik paraniti goigani madudi to honingde maram honorable CM adu ki matik thau phajana tawi hojuji public ki CM ai ni maram di kena makha da kumdaraga angang amana kari khalli haiba ahn amana kari phawi haiba se loina mak khangbi ba hetare sida kena phajaba CM ko kai thimna dui makha da kumdaraga angang masa amana su kari khalli ahn amana su kari pami lekai si kari sakwa tarok kari phani khaliba asuk phajaba wa khalon cheliba honorable CM jibu aikoina ma sinduga kana amu henje haini adana masi to honingde adana hojik aikoigi tungi lakadaba khunai si kandaba yate aidana honorable CM nangasi aikoi manipur sida masagi ahing nungdang tum dagai siendana honadana amoromda sokkana honari base aikoina ma sinnaba lobby tobune gai ne tobudi to haningde tasengna madudi apik parajiti oigani rajniti toba haibasi sengna hai matamda yam selfish oibadi fatte khana sacrifice to minasi MLA mo oiba phangba habase sonong dangni yamna lai phari oi hogdaba khoi da hangbiyo khoi kyam nuai te ba adana oiba phanga kanda madugi post da lana misuse to biganu public ki makta khanbiyu praja gi makta khanbiyu hojik warasu nongma nuai rak pa yai hojik financially crisis leiba taraga ju hai eng nuai laga farak pa yai mamangi mayam am enjoy to ra lakrabani kona su mak enjoy to bar pa yai adana tasengna aina ngasi haijening badi honorable MLA pumada miyam gi praja biu ai gi kendri khanbiyu pa shalak toda aina ngasi lebak sigi phamnai ba paibi riba mayam daina haijening badi lebak sigi khanbiyu sacrifice to biu ahing nongdang khangtagi hona biu lai ba praja mayam sigi waraba praja mayam sigi makta angam ba thakta sai sagi kathok piraga ngasi MLA haiba mingthon do phangabani na MLA amagi sapsaba duty do madumak pangthok biu aduna ngahang ki rajniti gi khudong sabasi lobidaba chahi manga amadi myamna khalamni chahi manga amadi sacrifice to biu sengna ngasi akhoi gi manipur se akhoi suloi khangnar bang aktani yamna financially sound oibe state nate hiram khudi makta sothari bani ado sothari base leiriba MLA kum phusina lingjen manaraga sakhot mina duri bani lingjen manadaba taraga di hen sotho duri bani adu ngasi akhoi manipur se morom di yangba taraga di last akhoi gi 5-6 years dadi yamna ohongba madi leirabani adugi matik leirabani lojai aduna asia ina haiba khaktang na su mayamna ubirabani hena ina haiba khaktang gi wana sade chahi manga sida akhoi kari phibum di hengi hana kamai ni hingami aduna ngasi honorable CM na pawung biren na ngasi praja miyam gi makta ground level da kumdaraga work tawri base akhoi masi appreciate tawsi akhoi thagachi mabu support tawsi aduna tadana koi ma lauthok na bani haibani inthu na bani haidana lobby tawbudi tawbigano yam sengna rajniti gi ahong matangi matungin laksagani matam yodringai da tasengna aran bo wakhan khallaga koi kano tawbigano adu thadok ke haragadi not only chairman just MLA amu inu su resign tawbiu matam du da koi praja gi makta khanba MLA ni masi praja gi khanba mihuni edo koi lawge MLA resign tawbang ngamba gi sakti di leite power di pami aduga kaisuna taba chairman ama thadu erga praja gi khanba sabadi no that's not acceptable please resign to ge hai taragadi MLA oina resign to biu matam du da praja gi khanbani ai praja gi thabak tawang ngam dabagi resign to bani haidana ai koi thagat pa hai ju thamjage thamoi sengna regard tawjage asoba asengwa leader ne na koi khanba ngam jage ba masi hairaga myam dagi bidai lawjage thank you very much